Wari Pambi Channel na tabiriba pumnamakpu amuhana taramna uksari ngasisu mayamgi ngaihak pothananabagidamag anauba Manipuri horror story amakak puduna laksari. Horror story sige maming imagi thawaina. Horror story se amuk taminarasi. Joseph to ngasidi amna ningamlaktaba ama fawi. Mapa lairingayda mapana haibo haijillabadi taudrabasu yai. Hainabadi honaw sinpham khudingmak miraiba yaba nate. Asumna namduna mapana khara tambiramba murti sabagi thabakto ngasidi Joseph mahakki maru oiba sinpham ama oina khalakle. Murti sabagi thabakto mapana khara tambiramlabasu mahakna thausadabana machu taibagi rang thabagi thabakti haihaude. Sarkar gi thabak ama tahubasu natabanina yumgi sakum mai muttananaba honabada Joseph murti saduna ngasidi yum puri. Joseph kini haibada mateng pangbinaba kanasu laite. Pikliba machanupibu skulda thindok thinjin tawi. Sa ising su mahakna thongi piklibi machanupigidamagtasu ngamna honari. Joseph kinupi ado makoigi ahanba machanupi ase pokpa matamda laibak thibadagi ika hena satpadagi laikidre. Joseph ki mari mathasing nadi mahakpu nupi ama thiranaba kanna haibani. Piklibi machanupibu mahak matomtana yogpado wagani. Adubo Joseph na mahak yum amuk hanna palaroi. Piklibi machanupigidamag hinglage haina kanana khangni. Nauna yum pansilloraga nauna lakadoribi kanagumbi aduna machanupibu tathi taoina tawbiraklabadi wakhal asimaktana Joseph yum amuk hanna palo haiba sikhang khangduna yadre. Nongma haukhibana ngasidi Joseph ki machanupi Josila makoigi khul aduda laiba primary school amada class 5 tamjare. Mangol aduda Joseph na udagi Fazaraba saji ama hak tuna semba honari machanupi Josilana nakanda lairik pari aduga hairai ipa na saba saji se yamna fajaibo ado ipa nangna saba murti singase nangna machu amata taide mingonda taihanana puri badubu kaigino madudi matam sumangi paisa su mingonda piramgani ipa nang machu taiba hainana batamba yadro. Joseph na sumi yamna sumi isana haibado yamna sumi nangi pupudo madi muti sabasu hai masutai basu yamna hai adubo papana masutai badudi tamhaudre pupudagi ipa adudi ai hayeng sauraga laik tamaga layak patamge ko layak pa hairadi ipana saba muti fajaba mayamase aina masu loina taibigeba mingonda amuk pudananaba. Joseph na hoy isana pamlabadi tamhangani adudi ipa ay ngasidagi layak pa khara tamagi ko yumdagi haiduna machanupi Josila ado mapukningda layak pa tamlage haina khankre. Aduga ahangwa matam kaya da sumahaki mitmangda ubo satam kaya pensin na kalam na yek tuna mapada hek yang hanjay. Nongdamba mana tambiram laba miyoy bagi mapo kasida mapa masagi kumaya sibu nungay na yeng na matam kaya haukre ngasidi Josila do class 10 pass taw bagi haraw manduna mapa na wana matam sang na dagiloy jarak pa ok ama kaithok to na sagay gi ahan sing yaw na yum aduda sakhangli. Saksaraba matungda ahal laman kaya na masanupi gitunggi punsida yay panarmagi damak wish tawbiram magaloy na masanupi ado makata na Imphal da amuk makatam thanana ba mafam saba jaga thirakle. Layak pham amadi school ga punna naknaba mafam thirakpada Imphal gi Kwaikaithel da laiba lanai layak pham institution amada mingsan bibaga loinana mahaki makata ba study gi damagtasu anakpa higher secondary amada mingsan sille. Sahi ani haukrabagi tungda nong Josilana mapada phone tawrai ipa ay layak pado tambaloire ay ngasidi ipada kaigumba amata haijage ay amado yamna nungsira ipana ay bunungsira badi ay na exam loiduna kulda lagtringay mamangda amagi murti amatang fazawa amatang sabira mo amagi murti aduda
ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯆꯨ ꯁꯪꯖꯒꯦ ꯏꯄꯥ ꯃꯆꯥꯅꯨꯄꯤꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯨꯗ ꯖꯣꯁꯦꯞꯇꯣ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯏꯄꯥꯅ ꯅꯪꯒꯤ ꯑꯃꯒꯤ ꯃꯨꯔꯇꯤ ꯑꯗꯣ ꯁꯣꯏꯗꯅ ꯁꯥꯔꯝꯒꯦ ꯅꯪꯅ ꯊꯣꯛꯂꯛꯄꯗ ꯆꯨꯝꯅ ꯖꯣꯁꯦꯞꯅ ꯃꯨꯔꯇꯤ ꯁꯥꯅꯅꯕ ꯋꯥꯈꯜ ꯈꯜꯂꯛꯄꯗ ꯀꯔꯤ ꯎꯅ ꯁꯥꯁꯤꯒꯦ ꯈꯟꯕꯗ ꯃꯃꯥꯗꯨꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝꯗ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯊꯥꯈꯤꯕ ꯇꯤꯛꯁꯨ ꯍꯥꯏꯔꯤꯕ ꯃꯨꯔꯇꯤ ꯁꯥꯕꯗ ꯅꯨꯡꯉꯥꯏꯔꯕ ꯎ ꯑꯗꯣ ꯎꯔꯛꯏ ꯐꯔꯦ ꯎꯁꯦ ꯍꯦꯛꯇ ꯌꯥꯜꯂꯒ ꯁꯥꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯖꯣꯁꯦꯞꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯣꯡꯐꯝꯗꯒꯤ ꯇꯤꯛꯁꯨ ꯎ ꯑꯗꯣ ꯌꯥꯟꯊꯣꯛꯂꯦ ꯖꯣꯁꯤꯂꯥꯒꯤ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯣ ꯌꯦꯡꯅ ꯖꯣꯁꯦꯞꯅ ꯐꯖꯔꯕ ꯃꯨꯔꯇꯤ ꯑꯃ ꯁꯥꯔꯦ ꯅꯣꯡꯃ ꯃꯨꯔꯇꯤ ꯑꯗꯨꯅ ꯁꯥꯕ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯌꯨꯛ ꯑꯃꯗ ꯃꯨꯔꯇꯤ ꯑꯗꯨꯗ ꯏ ꯈꯔ ꯇꯩꯔꯝꯈꯤ ꯀꯗꯥꯏꯗꯒꯤ ꯏꯅꯣ ꯖꯣꯁꯦꯞꯇꯣ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯗꯨꯕꯨ ꯖꯣꯁꯦꯞꯅ ꯃꯗꯨꯗ ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯊꯤꯡꯖꯤꯜꯂꯨꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯃꯆꯨ ꯇꯩꯅꯅꯕꯒꯤꯗꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯆꯨꯁꯤꯡ ꯑꯗꯣ ꯂꯩꯗꯨꯅ ꯄꯨꯔꯛꯂꯦ ꯃꯨꯔꯇꯤ ꯑꯗꯣ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯖꯣꯁꯤꯂꯥꯗꯣ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯣ ꯌꯦꯡꯂꯒ ꯃꯈꯣꯏꯒꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤꯒꯤ ꯐꯤꯖꯣꯜ ꯑꯗꯨꯒꯤ ꯃꯆꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯃꯨꯔꯇꯤ ꯑꯗꯣ ꯐꯖꯅ ꯃꯆꯨ ꯁꯪꯖꯤꯜꯂꯦ ꯃꯆꯨ ꯁꯪꯕ ꯂꯣꯏꯔꯕꯗ ꯇꯁꯦꯡꯅ ꯑꯁꯥꯕ ꯁꯛꯇꯝꯅꯤ ꯑꯌꯦꯛꯄꯅꯤ ꯍꯥꯏꯕꯗꯣ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯣꯏ ꯅꯤꯡꯉꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯃꯃꯥꯒꯤ ꯃꯁꯛ ꯎꯕ ꯐꯪꯖꯍꯧꯗ꯭ꯔꯕ ꯖꯣꯁꯤꯂꯥ ꯉꯁꯤꯗꯤ ꯃꯃꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯖꯣꯁꯦꯞ ꯊꯃꯣꯏ ꯄꯨꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯑꯇꯤꯌꯥꯗ ꯃꯃꯥꯏ ꯑꯣꯟꯈꯠꯇꯨꯅ ꯑꯀꯤꯝ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯂꯩꯁꯥ ꯐꯥꯔꯦ ꯅꯪ ꯅꯆꯥꯒꯤ ꯁꯛꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯅꯪ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯖꯣꯁꯦꯞꯇꯣ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ ꯖꯣꯁꯤꯂꯥꯅ ꯃꯃꯥꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯝꯃꯤ ꯖꯣꯁꯤꯂꯥꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯨꯔꯒ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯣ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯍꯥꯛꯇꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯥꯕ ꯃꯨꯔꯇꯤꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯦ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯨꯝ ꯅꯤꯡꯂꯨꯔꯦ ꯃꯨꯔꯇꯤ ꯑꯗꯣ ꯖꯣꯁꯤꯂꯥꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯐꯝ ꯇꯦꯕꯜ ꯃꯅꯥꯛ ꯑꯗꯨꯗ ꯊꯝꯂꯝꯕꯅꯤ ꯃꯨꯔꯇꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅ ꯊꯣꯡꯖꯤꯜ ꯃꯌꯥꯗꯅꯤ ꯖꯣꯁꯤꯂꯥꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ ꯃꯄꯥꯅ ꯊꯥꯡꯗꯣꯛꯂꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯥꯅ ꯇꯨꯝꯂꯝꯗꯥꯏ ꯐꯥꯎꯕꯗꯤ ꯃꯨꯔꯇꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯐꯝ ꯃꯌꯥꯗ ꯂꯩꯍꯧꯕꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯏꯄꯥꯅ ꯆꯪꯂꯛꯇꯨꯅ ꯊꯥꯡꯗꯣꯛꯏꯕ ꯈꯟꯅ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯖꯣꯁꯤꯂꯥꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯗ ꯑꯃꯨꯛꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁꯥꯕ ꯃꯃꯥꯒꯤ ꯃꯨꯔꯇꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯥꯡꯊꯣꯜꯒꯤ ꯍꯦꯛ ꯃꯌꯥꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯉꯔꯥꯡꯁꯨ ꯃꯍꯥꯛꯅ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯨꯔꯇꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯧꯔꯥꯏꯐꯝ ꯇꯦꯕꯜ ꯃꯌꯥꯗ ꯊꯝꯂꯝꯕꯅꯤ ꯏꯄꯥꯅ ꯀꯔꯝꯕ ꯀꯥꯟꯗ ꯆꯪꯂꯛꯇꯨꯅ ꯃꯨꯔꯇꯤ ꯑꯁꯦ ꯑꯃꯨꯛ ꯀꯥꯡꯊꯣꯜ ꯃꯌꯥꯁꯤꯗ ꯊꯝꯖꯤꯜꯂꯝꯂꯤꯕꯅꯣ ꯋꯥꯈꯜ ꯑꯁꯦ ꯈꯟꯅ ꯑꯃꯨꯛꯁꯨ ꯇꯨꯝꯊꯈꯤꯗꯨꯅ ꯅꯣꯡꯉꯥꯟꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯌꯨꯛꯇꯨꯗ ꯃꯄꯥꯗ ꯍꯪꯉꯤ ꯏꯄꯥ ꯅꯪ ꯉꯔꯥꯡ ꯑꯩꯒꯤ ꯀꯥꯡꯊꯣꯜ ꯃꯌꯥꯗ ꯑꯃꯒꯤ ꯃꯨꯔꯇꯤꯁꯦ ꯊꯥꯡꯖꯤꯜꯂꯝꯕ꯭ꯔꯣ ꯏꯕꯦꯝꯃ ꯏꯄꯥꯗꯤ ꯊꯥꯡꯖꯤꯟꯗꯦꯅꯦ ꯅꯍꯥꯟꯁꯨ ꯊꯥꯡꯖꯤꯟꯗꯦꯅꯦ ꯖꯣꯁꯤꯂꯥꯗꯣ ꯃꯁꯥꯗ ꯀꯤꯕꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯏꯄꯥ ꯑꯃꯒꯤ ꯃꯨꯔꯇꯤꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯀꯥꯗ ꯑꯃꯨꯛ ꯊꯝꯂꯣ ꯍꯣꯏ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯃꯨꯔꯇꯤ ꯑꯗꯣ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯝꯃꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯖꯣꯁꯦꯞꯅ ꯀꯟꯅ ꯇꯨꯝꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯃꯤ ꯑꯃꯅ ꯄꯥꯏꯔꯛꯄꯒꯨꯝ ꯇꯧꯕ ꯑꯃ ꯐꯥꯎꯕꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯝꯃꯤ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯄꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯝꯗ ꯌꯦꯡꯊꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯀꯤꯝꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯥꯡꯊꯣꯜꯒꯤ ꯈꯨꯌꯥꯔꯝ ꯊꯥꯡꯕ ꯈꯣꯡꯖꯥ ꯑꯗꯣꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯨꯕꯗ ꯃꯨꯔꯇꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯂꯦꯞꯍꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯁꯛꯇꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯜꯂꯨꯕꯗ ꯖꯣꯁꯦꯞ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯔꯇꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯄꯒꯨꯝ ꯑꯃꯨꯛꯁꯨ ꯀꯞꯄꯒꯨꯝ ꯇꯧꯕ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯖꯣꯁꯦꯞꯇꯣ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇ꯭ꯔꯦ
ꯃꯆꯥꯅꯨꯄꯤꯁꯨ ꯃꯍꯥꯛꯀꯤ ꯑꯐꯥꯗ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯪꯂꯛꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯖꯣꯁꯦꯞꯇꯣ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯀꯤꯝꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯣ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯑꯗꯨꯕꯨ ꯃꯨꯔꯇꯤ ꯑꯗꯨꯗꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗꯦ꯫ ꯖꯣꯁꯦꯞꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯌꯦꯡꯊꯣꯔꯛꯄꯗ ꯑꯀꯤꯝꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯔꯤꯕ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯖꯣꯁꯦꯞꯇꯣ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯀꯤꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯃꯁꯥꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯛꯏ꯫ ꯖꯣꯁꯦꯞꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥ ꯑꯁꯦ ꯈꯪꯍꯟꯅꯤꯡꯗꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯃꯊꯟꯅꯇ ꯑꯍꯤꯡ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯀꯤꯝꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯨꯔꯇꯤ ꯑꯗꯣ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ꯫ ꯌꯣꯁꯦꯞꯅ ꯍꯟꯗꯛꯃꯨꯛꯇꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ "ꯑꯀꯤꯝ! ꯑꯀꯤꯝ!" ꯀꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯌꯣꯁꯤꯂꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯖꯣꯁꯦꯞꯇꯣ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ ꯈꯜꯂꯨꯔꯕ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯌꯣꯁꯦꯞꯅ ꯈꯪꯂꯦ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯣ ꯊꯋꯥꯏ ꯆꯪꯂꯦ ꯍꯥꯏꯕꯗꯣ꯫ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯣ ꯑꯁꯦꯡꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯀꯤꯝꯒꯤ ꯊꯋꯥꯏꯔ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯁꯥꯏꯇꯥꯟꯅ ꯆꯪꯂꯤꯕ ꯊꯋꯥꯏꯔ ꯍꯥꯏꯕꯗꯣ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯌꯣꯁꯦꯞꯅ ꯑꯁꯥꯕ ꯑꯀꯤꯝꯒꯤ ꯃꯨꯔꯇꯤ ꯑꯗꯣ ꯏꯃꯨꯡꯗ ꯊꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯨꯔꯇꯤ ꯑꯗꯣ ꯊꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯝꯂꯝꯃꯤ꯫ ꯑꯍꯤꯡꯅ ꯊꯦꯡꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯣ ꯃꯈꯣꯜ ꯑꯗꯣ ꯇꯥꯕꯗ ꯖꯣꯁꯤꯂꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯈꯣꯟꯖꯦꯜ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯖꯣꯁꯦꯞꯁꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯇꯥꯏ꯫ ꯖꯣꯁꯦꯞꯇꯤ ꯑꯍꯤꯡꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯃꯛꯇꯗ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯕ ꯌꯥꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯖꯣꯁꯦꯞꯁꯨ ꯇꯥꯏ꯫ ꯖꯣꯁꯤꯂꯥꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯏꯄꯥ!" "ꯍꯥꯎ, ꯀꯔꯤꯅꯣ ꯅꯪꯕꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ?" "ꯏꯄꯥ, ꯑꯃꯥꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤꯗꯨꯗꯤ ꯀꯗꯥꯏꯅꯣ? ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯃꯄꯥꯟꯗ ꯀꯟꯅ ꯀꯞꯂꯤꯕꯁꯦ ꯏꯄꯥꯗꯤ ꯇꯥꯗꯕꯔꯣ?" "ꯇꯥꯏ ꯇꯥꯏ, ꯏꯄꯥꯁꯨ ꯇꯥꯏ. ꯑꯍꯤꯡꯁꯦ ꯅꯃꯥꯅ ꯍꯦꯛ ꯍꯦꯛ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯨꯔꯇꯤ ꯑꯗꯣ ꯉꯔꯥꯡꯗꯤ ꯏꯄꯥꯅ ꯃꯄꯥꯟꯗ ꯊꯝꯂꯝꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯁꯦꯞꯇꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯏ꯫ ꯖꯣꯁꯤꯂꯥꯅ "ꯏꯄꯥ, ꯑꯃ ꯑꯣꯏꯔꯗꯤ ꯊꯣꯛꯁꯤ ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯊꯣꯛꯁꯤ ꯂꯥꯛꯑꯣ." "ꯏꯕꯦꯝꯃ, ꯑꯍꯤꯡ ꯊꯦꯡꯂꯕꯁꯤꯗ ꯃꯄꯥꯟꯗ ꯊꯣꯛꯄ ꯐꯠꯇꯤꯌꯦ. ꯐꯠꯇ꯭ꯔꯕ ꯁꯥꯏꯇꯥꯟ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅꯦ. ꯏꯄꯥ ꯏꯆꯥ ꯑꯋꯥꯕ ꯇꯥꯕꯁꯨ ꯌꯥꯏ. ꯑꯍꯤꯡꯁꯤꯗ ꯃꯄꯥꯟ ꯊꯣꯛꯀꯨꯝꯁꯤ ꯏꯕꯦꯝꯃ. ꯆꯪꯉꯨ, ꯅꯪꯒꯤ ꯀꯥꯗ ꯆꯪꯉꯨ." "ꯏꯄꯥ, ꯑꯩ ꯇꯨꯝꯅꯤꯡꯗꯦ. ꯑꯩ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ. ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ. ꯏꯄꯥ, ꯊꯣꯛꯁꯤ ꯂꯥꯛꯑꯣ." ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯖꯣꯁꯦꯞꯇꯣ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯏ꯫ ꯃꯈꯣꯏꯅꯤ ꯊꯣꯔꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯕꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ, ꯀꯞꯈꯤꯗꯔꯦ꯫ ꯃꯈꯣꯏꯅꯤꯅ ꯌꯦꯡꯂꯛꯄꯗ ꯃꯃꯥꯒꯤ ꯑꯔꯤꯕ ꯃꯣꯡꯐꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅꯤꯃꯛꯅ ꯎꯏ꯫ ꯃꯈꯣꯏꯅꯤꯅ ꯃꯣꯡꯐꯝ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ తాబ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯎꯁꯥꯁꯤꯡ ꯑꯗꯣ ꯐꯔ ꯐꯔ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯖꯣꯁꯦꯞꯇꯣ ꯃꯈꯥꯗ ꯎꯄ꯭ꯔꯥꯛꯅꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯇꯨꯡꯂꯝꯗꯒꯤ ꯈꯪꯏꯟ ꯏꯜꯂꯛꯄꯒꯤ ꯃꯑꯣꯡꯗꯅꯤ꯫ ꯖꯣꯁꯤꯂꯥꯅ "ꯏꯄꯥ ꯁꯣꯛꯄ꯭ꯔꯥ?" ꯍꯥꯏꯅ ꯃꯄꯥꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯖꯣꯁꯦꯞꯅ ꯈꯨꯗꯛꯇ ꯃꯆꯥꯅꯨꯄꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ "ꯏꯕꯦꯝꯃ, ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯍꯧꯔꯁꯤ ꯂꯥꯛꯑꯣ." ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯄꯔꯞ ꯆꯤꯡꯗꯨꯅ ꯆꯪꯉꯛꯂꯝꯃꯤ꯫ "ꯖꯣꯁꯤꯂꯥ!" ꯈꯪꯀꯧ ꯀꯧꯔꯛꯄ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯖꯣꯁꯤꯂꯥꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯃꯥꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯣ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯖꯣꯁꯤꯂꯥꯗꯣ ꯃꯁꯥꯗ ꯑꯀꯤꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯂꯗꯨꯅ ꯃꯄꯥꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯇꯥꯅ ꯄꯔꯞ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯣꯡ ꯑꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯔꯛꯄꯗꯗꯤ ꯑꯀꯤꯝꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯗꯣ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯥꯡꯊꯣꯜ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯁꯦꯞꯅ ꯄꯔꯞ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯨꯔꯇꯤ ꯑꯗꯣ ꯀꯣꯜꯂꯒ ꯊꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫
aduga thong ado chetna lonchinduna ahing aduda masanupi ga maga nongan bangai duna leire mathangi numita Joseph na church ki father kaurure murti adugi maramda yenghalle father na murti aduda thawai sangle hairaklamni akim gi thawai do murti aduda sangle adubu nakoi da ki han khangalliba pumnamak asidi akim gi thawai asina natte mahak pumong phamda ngak senana bal thamliba phatraba saitan sing aduna koin in aduna nakoi bu akiba pibani haire aduna murti ado mahaki hanagi mongpham aduda amuk hanna phumnana ba Joseph ta hairaklamni father gi wa do ta bada Joseph amadi mahaki masanupi Jotsila mamitigi mapi taw wakai kapcharami akim gi ariba mongpham aduda amuk hanna asaba murti ado phumjilami tasengna pokpadagi mama masak khangja haudraba Josila di mama ga kaina bagum murti aduna amuk hanna phumkhibada thamoi sokna kapcharami